Mathou touba ngamdaba Unified Command ki Chairman Kuldeep moral ground from thadokkadabani amuko ki President PS Nandoluang na haikre. Mathou touba ngamdaba Unified Command ki Chairman Kuldeep Singha moral ground from thadokkadabani. Thogliba lal asida MLA Minister Singh saruk yagadabani. Wafam asing asi kwa kaithel da laiba amuko ki office ta pangthokiba pawgi mifam amada fongdok laduna mahakna makhata na hai. Thoglibirang asida Government of India na Manipur ki yelhomi miyu singbo muthatlage haibagi khudam kaya fangle. Me ohumdaki kuki narco terrorist singna sathargliba lal asigi hek nongan baga tang marida IFS tagi retire oirba Kuldeep Singha bu security advisor hapchendura Unified Command ki chairman ki form paihale. Adubo thanipal mapal suraba irang asi loisinbagi mhutta nongmagi misi mina kaya thoglakli. Masida mahakna karigumba amata tawba ngamdre. Aingi matung ina paihan gadaba miyoy da famasi paihan biyo. Mathou touba ngamdaba Kuldeep masana khangna resign tawgadabani. Karigumba tawdragadi India government na athubada lokthokadabani. Mahakna makha taraduna kuki singna landa sizinnagadaba khulai kaya sizinnariba asi kadaidagi purakpano. Suda makoina paiba khulai singa hauzik makoina sizinnariba khulai singa thidokpa mathou tai. Irang asi horakpada MLA Minister singna thawai yauraga hauzikna tumina leiribasi India government na machin melabra hainasu Fongdoki.